तोंगान तोंगानबा फेसबुक अकाउंट सिंगदा थागनरकबा पोस्ट खरा म्यामदा शेयर तौजरके अहानबदा बम MMA हाइना लेरिबा फेसबुक अकाउंट अदुना थागलकबा पोस्ट अमखक शेयर तौजगे मयाम अइगी ममांगी इंटरनेशनल फाइट नेपालदा माइथीबना मरम ओइरगा अइ साफम थाफम खंगदबा नुंगाइतबा पेंदबा निंगबा काइबा मयाम सिना मरम ओइरगा अइ कनामता खंगहंदना नेशनल टाइटल फाइट मचा लोना चलगा सानजबनी अदुबु ईश्वर अमदी मयामगी थौजालदै माइपाकपा ngamjare बमबमगी पुंसीददी नेशनल अमदी इंटरनेशनल फाइट अनिमक चप मानै अइगी मंगलांदी एवरी मंथ खुदिंगी फाइट तौबसी खक्तनी विन ओइबा लॉस ओइबा अखोय चप मानै कशु थोदोक्ते ngasi की वीडियो मतेक अमा हारगा वीडियो गा लोइना शेयर तौरगले वीडियो दि हापचद्रे मखा जथरकपदा रोबिन मंगाम खरपमना थागलबा पोस्ट अमा शेयर तौजगे हौजिक मैतैगी ओइबा फिबम सीबा चंगबा खंगद्रबा मिकुप असिदा फावबा कुकीगा मानरगा कुकीदा फंडिंग तौरी हाइबा मैतै खर थोलए हाइदुना प्रेस मीट फावबा तौनररिबा असिना अचुंबा ओइरगदी लान ममांग थारगा येकनबा कुकी मुथतके खलिबा अखोय खरदा लोन अटैक तौरकदौरिबा असि कुकीना नत्ते मैतैसिंग असिननी अइंगोंदा कुकीना तोइना हाइबा वहाई ni Robin nang kuki na haloi maitai na hat ke ni haibo wahai asi kang khada kunba lindi kui na thamba fatte icha isu na neduni ahal gi faiju manungda changam gani loisin khiba natana atai leiti haina mahak na share tawragle मखा जथरकपदा लमलाई 360 हाइना लेरिबा पेज अदु थागलकपा पोस्ट अमा मु शेयर तौजगे बबलू लैतोंग बंगा लोइनरिबा सिंग मंगोंदगी लापना लैबियु मैतै लिपोन ह्यूमन राइट अलर्ट की डायरेक्टर बबलू लाइतोंबम असी मैतै अमा ओइरगसु कुकी सिंगापुर लगा मैतै की मायोक्ता थबक तौ मियोइनी महाक का लोइनरिबा सिंग मंगोंदगी लापना लैबियु हाइना मैतै लिपुन टेंगोल पुबा कक्सिंग युमलेम बम प्रदीप चंद्रना फोंदोखरे ngasi Manipur Press Club ta phangthokpa pawgi mifam amada Yumlembam Pradip Chandrana phongdokhibada mahakna mapandagi changsilakpa illegal immigrant mayam ama mahakna shelter pibaga loinana mahakna mamangda PDF ki women wing ki commander ama lal mamangda Imphal da thamlambaga loinana nupi asigi laifam chafam transport na chingba loinamak mahakna sinba langba tawrami loinana lal asi maitai na hobani haibana chingba tawduna human right चे थारमले मसीना मरम ओइरगा तौगदबा थबक मयाम अमा तौबा यादनबा लेरे लोइनना महाकना नुपी असिगा पुल्लगा UN दा चटपदा नत्तना अमेरिका दा फावबा लेरमले हाइरिबा वुमेन विंगी नुपी असि शेल्टर लौहन बदा हानगी CM ओइरमबा अमगी इमुंग मनुंग अमदी मचा नुपा अमा यावना मानरगा शेल्टर पिरमबगी डिटेल्स लोइनमाक माइटै लिपुंदा लेरे मरम अदुना बबलू लैतोंबम हाइरिबा मियोय असिगा मानरगा तौरिबा थबक सिंग खुदकते लेपियु नत्रबदी हौजिक लैरिबा मैतैगी सेटिमेंट असिदा फत्ता नुंगदा थोकपा खुदिमक अखोइना थौदांग लौबा ngamloi हाइना फोंदोखरे मखा चतरकपदा कुकी टेरोरिस्ट सिंगी लान लंगमैदोंग तेजपुर अमसुंग लाई मना यौसिलक्तुना नोंमै कापनाखरे मे 2023 दगी लेप्तना चथरक पदगी हौजिक था 18 मपुंग फाजिलगलबा तमथीरबा लान असिगी लानफम अमुक्ता ओइखिद्रिबा कक्सिंग डिस्ट्रिक्ट की मनुंग चन्ना हियांगलम अमसुंग वाइखोम पुलिस की जुरिस्डिक्शन मनुंगदा लैरिबा वबगाय लमखाइदगिना सुगुनु ताबा लंबी परिंगी लंगमैदोंग ममांग लैकाय अमसुंग तेजपुर यावना लाई मनाइदा लैबा मैतै खुल सिंग तमना कुकी टेरोरिस्ट सिंग नोंमै कापसिलक्तुना लंदारकपदगी खुलंगकपा सिंगनसु हंदुना खुथोनखरे थौदोक असी इखंग खंगौदना ngasi नुमिदांग पुंग 9 लोम तारकपदा थोखिबनी पौबगाय लमखाइदगिना सुगुनु ताबा लंबी परिंगदा लैरिबा मैतै खुल अहुम असिगा इराप लापनादना लैरिबा मोन रोड की ममांग थंगबा सरुकता लांगमैदो ममांग लकोलदा खल्लगा लैरिबा मफम अदुगी मियामना लांगमैदो ममांग सिंग हाइरगा सुखंगनबा लैमतो चिंगसांग परेंगदगी नोंमै कापसिनबा हौरखिबनी हाइरे थौदोक असिगी पाव ताबगा मफम असिदा चंगसिनखिबा पावसी असिगी पावमीना खुंजासी अमसुंग मफम अदुदा लैरंबा खुलंगाकपा सिंगना फोंदोरकपदा अहानबदा नोंमै राउंड 10 रोममक हाना कापथोरखी अदुगा ngahak leiraba matungda afaba makhal ki nomaising sijanaduna maru cha mayakhedagi chanirom pareng oina leiriba maitai khulsing asi tamna kaptharkhibani
ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯤꯕ ꯆꯤꯡꯗꯣꯜ ꯑꯁꯤꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯗ꯭ꯔꯣꯟ ꯑꯃꯁꯨ ꯊꯥꯒꯠꯂꯛꯇꯨꯅ ꯄꯥꯏꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯂꯣꯝ ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯈꯨꯠ ꯊꯣꯛꯅꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯈꯤ꯫ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ, ꯑꯗꯨꯕꯨ ꯆꯍꯤ ꯌꯥꯝꯂꯕ ꯈꯨꯜ ꯑꯍꯨꯝꯃꯛꯀꯤ ꯑꯍꯜ ꯈꯔꯗꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯗꯥꯚꯤ ꯌꯦꯂꯥꯝ 2 ꯍꯥꯏꯅ ꯂꯩꯔꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯃꯨꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ INBA ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯣꯜꯀꯇꯥ 2024 ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯃꯥꯏ ꯄꯨꯔꯛꯂꯤꯕ ꯑꯩꯈꯣꯏ AT ꯌꯨꯅꯤꯠ 21ꯒꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕ ꯁ꯭ꯌꯥꯝꯁꯟ ꯑꯣꯏꯅꯥꯝ ꯑꯦꯂꯥꯏꯁ ꯅꯥꯎꯕ ꯕꯤꯒꯤꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ, ꯂꯣꯏꯅꯅ ꯉꯁꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯊꯨꯡꯂꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯨꯔꯦ ꯍꯥꯏꯅ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯃꯨꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯀ꯭ꯔꯣꯔ ꯆꯥꯝꯃ ꯐꯪꯂꯕꯁꯨ ꯅꯔꯩꯕꯥꯛ ꯅꯖꯥꯇꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯅꯣꯏꯗꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯅꯤ, ꯃꯩꯇꯩꯒꯤ ꯌꯥꯝ ꯈꯟꯕ ꯃꯥꯜꯂꯨꯕꯅꯤ, ꯃꯍꯤꯛ ꯃꯤꯅꯥꯏ ꯑꯣꯏꯔꯝꯃꯤ, ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯃꯨꯠꯈ꯭ꯔꯕꯗ ꯅꯈꯣꯏ ꯈꯔꯕꯨ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯅꯤ ꯈꯜꯂꯤꯕ ꯅꯀꯣꯛꯇꯨꯅꯤ ꯌꯥꯝꯅ ꯉꯛꯂꯤꯕꯁꯤ꯫ ꯅꯈꯣꯏꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯑꯍꯥꯎꯕ ꯄꯤꯖꯗꯨꯅ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯍꯟꯗꯨꯅ ꯊꯥꯛꯄꯤꯔꯤꯕ ꯃꯈꯣꯏꯅ ꯅꯉꯛꯇꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯂꯛꯈꯤꯅꯤ, ꯀꯥꯎꯒꯅꯨ, ꯅꯁꯥꯒꯤ ꯏꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤ ꯃꯤꯅꯥꯏꯁꯥ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯉꯥꯟꯕ ꯈꯨꯃꯟ ꯁꯟꯗꯥꯝ ꯍꯥꯏꯅ ꯂꯩꯔꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯃꯨꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯁꯒꯣꯜꯁꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ ꯁꯟ ꯑꯣꯐ ꯁꯒꯣꯜꯁꯦꯝ ꯖꯌꯟꯇ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯁꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 8ꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯏꯍꯧꯗ ꯈꯣꯡꯒꯤ ꯁꯔꯨꯛꯇ ꯁꯣꯛꯇꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯗꯣꯛꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯊꯥ 2 ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯤꯔꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 4ꯗꯒꯤ ꯍꯧꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯈꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ AT ꯌꯨꯅꯤꯠ 58 ꯀꯣꯕ꯭ꯔꯥ ꯆꯥꯂꯧꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯍꯥꯞꯆꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯏ ꯄꯥꯎ ꯑꯃꯗ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯄꯨꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯂꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯥꯎꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡ ꯅꯤꯉꯣꯝꯕꯝ ꯕꯁꯟꯇꯤ ꯆꯍꯤ 50 ꯃꯄꯨꯔꯣꯏꯕ, ꯂꯩꯈꯤꯗ꯭ꯔꯕ ꯑꯙꯤꯀꯥꯔꯤꯃꯌꯨꯝ ꯊꯧꯕ ꯀꯧꯏ, ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯟꯆꯦꯟꯕꯤ ꯀꯧꯏ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯨꯞꯅꯇꯒꯤ ꯆꯍꯤ 8 ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯃꯥ ꯃꯆꯥ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤ 50K ꯌꯧꯒꯗꯕ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ 50K ꯌꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫